ꯋꯥꯔꯤ ꯑꯁꯤ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤꯅꯤ. ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯃꯇꯤꯛ ꯃꯒꯨꯟꯁꯨ ꯌꯥꯝꯅ ꯂꯩꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯊꯝꯕꯥꯜ ꯃꯍꯩ ꯃꯁꯤꯡ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯂꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯑꯁꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯃꯗꯤ ꯃꯍꯥꯛꯁꯤ ꯁꯒꯣꯜꯗ ꯇꯣꯡꯗꯨꯅ ꯁꯥꯟꯅꯕꯁꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ. ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯀꯣꯜ ꯑꯃ ꯁꯦꯝꯕꯤꯔꯝꯃꯤ. ꯂꯩꯀꯣꯜ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ. ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯆꯪꯐꯝꯗꯒꯤ ꯍꯧꯅ ꯐꯖꯔꯕ ꯂꯩ ꯃꯆꯨ ꯃꯈꯜ ꯃꯈꯜ ꯀꯌꯥ ꯊꯥꯔꯤ. ꯂꯩꯀꯣꯜ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯄꯥꯏꯔꯛꯄ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯅ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ. ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯂꯩꯀꯣꯜꯒꯤ ꯄꯣꯊꯥꯐꯝ ꯁꯪ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯐꯝꯂꯤ. ꯑꯗꯨꯒ ꯑꯁꯨꯝꯅ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯍꯥꯏꯖꯔꯤ, ꯋꯥꯈꯜꯁꯦ ꯍꯦꯛ ꯏꯪꯉꯤꯗ ꯃꯐꯝ ꯑꯁꯤ ꯌꯧꯕꯒ. ꯁꯤꯗꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅ ꯑꯗꯨꯝ ꯂꯩꯅꯤꯡꯂꯤꯕꯁꯦ. ꯑꯗꯨꯒ ꯃꯅꯥꯏꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯃꯄꯥꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯍꯧꯕꯅꯤ. ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ. ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯈꯅꯥꯎꯁꯦ ꯌꯥꯝꯅ ꯀꯪꯂꯛꯏ. ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ. ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯏꯁꯤꯡ ꯑꯝꯇ ꯄꯨꯔꯛꯎ. ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯇꯣꯡꯂꯒ ꯂꯥꯛꯂꯝꯃꯤ. ꯊꯝꯕꯥꯜ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ ꯑꯩꯅ ꯉꯝꯗꯣꯏꯅꯦ ꯉꯁꯤꯁꯨ. ꯑꯩꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯌꯧꯗꯣꯏꯅꯤ ꯌꯦꯡꯉꯨ. ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯈꯠꯅ, ꯍꯩ ꯊꯝꯕꯥꯜ ꯅꯪ ꯁꯒꯣꯜꯗꯨ ꯇꯞꯅ ꯊꯧꯅꯦ. ꯏꯆꯥꯅ ꯉꯝꯗꯣꯏꯅꯤ, ꯏꯄꯥ ꯉꯝꯂꯣꯏꯅꯦ. ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯇꯥꯔꯛꯂꯕꯗꯤ ꯏꯄꯥꯗꯤ ꯃꯥꯡꯖꯔꯦ. ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯄꯥꯈꯠꯀꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯥꯕꯒꯤ ꯁꯒꯣꯜꯗꯣ ꯑꯣꯏꯅ ꯐꯖꯅ ꯊꯧ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯕꯥ. ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ. ꯃꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯄꯥꯈꯠꯅ ꯊꯝꯕꯥꯜꯗ ꯆꯩꯔꯛꯏ, ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯞꯅ ꯊꯧꯕ ꯌꯥꯗꯕ꯭ꯔꯣ? ꯅꯈ꯭ꯋꯥꯡꯒꯗꯣ ꯂꯣꯏꯅ ꯇꯦꯛꯇꯅ. ꯍꯅꯨꯕꯤ ꯈ꯭ꯋꯥꯡ ꯀꯨꯟꯕꯤ ꯑꯣꯟꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ. ꯑꯁ ꯏꯃꯥꯁꯤꯗꯤ ꯄꯥꯕꯒ ꯆꯞ ꯃꯥꯟꯅꯩ. ꯍꯣ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯆꯥ ꯀꯩꯁꯨ ꯇꯧꯔꯨꯏ, ꯄꯥꯈꯠ ꯆꯥꯎꯕꯤ. ꯊꯝꯕꯥꯜ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯔꯥꯅꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ. ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ. ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯄꯥꯛꯀꯤ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯌꯦꯡꯁꯤꯜꯂꯕꯁꯨ ꯐꯒꯠꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ. ꯊꯝꯕꯥꯜꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯊꯝꯕꯥꯜ ꯃꯃꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯐꯝ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯐꯝꯂꯤ. ꯑꯗꯨꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨꯕꯨ パꯏꯕꯤꯔꯤ. ꯊꯝꯕꯥꯜ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯂꯨꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, ꯏꯃꯥ ꯉꯁꯥꯏꯁꯨ ꯀꯩꯝꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ. ꯍꯧꯖꯤꯛꯁꯨ ꯆꯥꯗ꯭ꯔꯕꯗꯤ ꯑꯅꯥꯕꯁꯦ ꯐꯕ ꯉꯝꯂꯔꯣꯏ. ꯃꯍꯥꯔꯥꯅꯤꯗꯨ ꯇꯞꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ. ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝꯅ. ꯊꯝꯕꯥꯜ ꯇꯞꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯃꯥ ꯈꯤꯇꯪꯗꯪ ꯑꯣꯏꯔꯕꯁꯨ ꯆꯥꯁꯦ. ꯅꯠꯇ꯭ꯔꯕꯗꯤ ꯁꯨꯝ ꯁꯣꯟꯖꯤꯟꯈ꯭ꯔꯅꯤꯌꯦ ꯅꯁꯥꯗꯣ. ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯨ ꯊꯝꯕꯥꯜꯗ ꯇꯞꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯝꯕꯥꯜ ꯏꯃꯥ ꯀꯔꯤꯁꯨ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ. ꯏꯃꯥ ꯉꯁꯤꯗꯤ ꯏꯆꯥꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯑꯗꯣ ꯍꯥꯟꯅ ꯅꯄꯥꯕꯨꯁꯨ ꯀꯧꯔꯨꯆꯣ ꯆꯠꯂꯣ. ꯏꯃꯥ ꯅꯈꯣꯏꯕꯨ ꯉꯥꯏꯔꯝꯒꯦ. ꯍꯣꯏ ꯏꯃꯥ. ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯀꯧꯔꯨꯔꯦ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯃꯍꯥꯔꯥꯅꯤꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤ. ꯊꯝꯕꯥꯜꯅ ꯃꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯤ. ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯐꯝꯂꯤ. ꯃꯍꯥꯔꯥꯅꯤꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ. ꯊꯝꯕꯥꯜ ꯃꯕꯨꯛꯅꯤꯡꯗ ꯃꯃꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯒꯤꯅꯣ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯏꯄꯥꯛ ꯑꯁꯤꯗ ꯉꯁꯤ ꯑꯩꯅ ꯏꯃꯥꯕꯨ ꯎꯖꯔꯤꯕ ꯌꯦꯡꯖꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯎꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ. ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯅ ꯀꯔꯤꯅꯣ? ꯑꯗꯨꯒ ꯏꯃꯥꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯄꯥꯕꯒ ꯑꯩꯕꯨ ꯀꯧꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯀꯔꯤꯒꯤ? ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ. ꯀꯔꯤ ꯃꯔꯝ? ꯀꯔꯤꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯑꯁꯨꯛ ꯂꯩꯇꯥꯗ꯭ꯔꯤꯕ?
ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯃꯃꯥꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯊꯝꯕꯥꯜ, ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯄꯦꯟꯅ ꯌꯦꯡꯅꯤꯡꯕ ꯄꯣꯛꯏ꯫ ꯏꯃꯥꯅ ꯏꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯏꯆꯥꯅ ꯍꯔꯥꯎꯅ, ꯅꯨꯡꯉꯥꯏꯅ, ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯕꯗꯣ ꯃꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯕ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ꯫ ꯏꯃꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯂꯝ ꯍꯦꯟꯒꯅꯨꯀꯣ꯫ ꯅꯄꯥꯅ ꯄꯥꯝꯗꯕ ꯌꯥꯗꯕ ꯇꯧꯒꯅꯨ꯫ ꯑꯃꯗꯤ ꯏꯆꯥꯅ ꯅꯄꯥꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯊꯧꯅꯥ ꯂꯩꯅ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ." ꯊꯝꯕꯥꯜ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯕꯣ? ꯅꯆꯥꯕꯨ ꯊꯥꯗꯣꯛꯂꯒ ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯏꯃꯥꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ꯫ ꯁꯦ, ꯏꯃꯥꯒꯤ ꯁꯝꯐꯥ ꯑꯁꯦ ꯉꯁꯤꯗꯒꯤꯗꯤ ꯏꯃꯥꯅ ꯏꯆꯥꯒꯤ ꯅꯐꯝꯗ ꯄꯤꯔꯕꯅꯤ꯫ ꯆꯦꯛꯁꯤꯟꯅ ꯏꯃꯥꯃꯛꯅꯤ ꯈꯟꯅ ꯊꯝꯃꯨꯀꯣ." ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯊꯝꯕꯥꯜꯗ ꯄꯤꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯃꯃꯥꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯆꯥꯁꯦ, ꯃꯃꯥ ꯑꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯍꯜꯂꯛꯀꯅꯨꯀꯣ." ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯍꯩ, ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯅꯆꯥꯅꯨꯄꯤꯒ ꯑꯩꯒꯗ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯇꯨꯃꯤꯟꯅ ꯄꯣꯊꯥꯎ꯫ ꯅꯁꯥꯗꯣ ꯋꯥꯅꯅꯕꯅꯤ. ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯋꯥꯈꯜꯗꯨ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯅꯦ." "ꯄꯣꯊꯥꯔꯒꯦ, ꯑꯩ ꯌꯥꯝ ꯋꯥꯔꯦ." ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯨ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯄꯦꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯝꯕꯥꯜ ꯃꯃꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯥꯒꯤ ꯐꯃꯨꯡꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ ꯃꯃꯥꯅ ꯄꯤꯔꯝꯕ ꯁꯝꯐꯥ ꯑꯗꯨ ꯀꯣꯜꯂꯒ ꯄꯦꯟꯅ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ꯫ "ꯏꯃꯥ, ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯤ, ꯅꯪ ꯂꯩꯇꯕꯁꯦ." ꯊꯝꯕꯥꯜꯅ ꯑꯗꯨꯝꯅ ꯃꯝꯂꯕ ꯊꯥꯖꯒꯤ ꯃꯉꯥꯜꯗ ꯀꯞꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯊꯝꯕꯥꯜ ꯇꯝꯅ ꯌꯥꯝꯅ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠ ꯑꯃ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯁꯥꯗꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯅꯤꯡꯉꯥꯏꯗꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯂꯤ꯫ ꯃꯄꯥꯟꯗꯒꯤ ꯃꯤꯌꯥꯝꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯇꯥꯅꯔꯛꯏ꯫ ꯊꯝꯕꯥꯜ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯊꯝꯕꯥꯜ ꯑꯁꯨꯝꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯐꯖꯅ ꯏꯔꯨꯖꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯂꯦꯞꯂꯒ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯅꯥꯏ ꯈꯔꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ "ꯅꯤꯡꯊꯧꯁꯤꯕꯨ ꯃꯤꯠꯀ ꯇꯥꯡꯂꯕ꯭ꯔꯣ? ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯑꯁꯨꯛ ꯊꯤꯈ꯭ꯔꯕ, ꯌꯦꯡꯕꯗ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯑꯁꯤꯅ ꯀꯃꯥꯏꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯣ? ꯍꯤꯡꯆꯥꯕꯤ ꯑꯁꯦꯡꯕꯒ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯅꯨꯄꯤ ꯂꯩꯇꯕꯒꯤ ꯇꯟꯖꯥ ꯌꯦꯡꯂꯒ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯃꯍꯩ ꯇꯧꯁꯤꯜꯂꯒ ꯐꯥꯕ ꯑꯣꯏꯔꯝꯒꯅꯤ." ꯊꯝꯕꯥꯜ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯂꯥꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ "ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯃꯛꯅ?" ꯊꯝꯕꯥꯜ ꯑꯁꯨꯝꯅ ꯇꯞꯅ ꯂꯥꯛꯄꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯊꯝꯕꯥꯜꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯃꯍꯥꯛ ꯃꯆꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯀꯧꯁꯤꯜꯂꯛꯏ꯫ "ꯊꯝꯕꯥꯜ, ꯂꯥꯎ ꯂꯥꯎ ꯆꯪꯉꯛꯑꯣ." ꯊꯝꯕꯥꯜ ꯇꯞꯅ ꯃꯄꯥꯕꯨ ꯌꯦꯡꯂꯒ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯃꯄꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯤ ꯂꯩꯈꯤꯗꯕꯁꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯑꯗꯨꯃꯛ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯁꯤꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯅꯪꯒꯤ ꯏꯃꯥꯇꯣꯟ ꯑꯣꯏꯔꯕꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯃꯥ ꯅꯆꯥ ꯅꯨꯡꯁꯤꯅ ꯂꯣꯏꯅꯧꯀꯣ." ꯊꯝꯕꯥꯜ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯃꯅꯥꯏꯁꯤꯡꯅ ꯍꯥꯏꯅꯍꯧꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯤꯖꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯍꯥꯛ ꯇꯞꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ "ꯀꯩ ꯅꯨꯄꯥꯕꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯅꯨꯄꯤ ꯑꯁꯦ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯏ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯊꯝꯕꯥꯜ ꯃꯃꯥ ꯑꯇꯣꯝꯕꯤꯕꯨ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯃꯃꯥ ꯑꯇꯣꯝꯕꯤꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯀꯥꯗ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯁꯨꯝ ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯊꯝꯕꯥꯜ ꯃꯁꯥ ꯑꯗꯨ ꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕꯅ ꯄꯨꯡꯌꯣꯝ ꯌꯣꯝꯈ꯭ꯔꯦ꯫ ꯀꯥ ꯑꯗꯨꯗ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯀꯤꯕ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ꯫
ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯤꯕꯗꯨ ꯎꯔꯨꯔꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨ ꯊꯝꯕꯥꯜꯅ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯇꯨꯔꯨ ꯇꯨꯔꯨ ꯈꯣꯏꯗꯨꯅ ꯌꯥꯝꯅ ꯐꯥꯔꯤ꯫ ꯑꯗꯨꯒ ꯃꯉꯛꯁꯝ ꯑꯗꯨꯗꯁꯨ ꯑꯁꯤꯕ ꯃꯤꯒꯤ ꯈꯨꯠꯁꯥꯁꯤꯡꯅ ꯂꯤꯛꯀꯨꯝꯅ ꯁꯤꯔꯤ꯫ ꯃꯥꯒꯤ ꯀꯣꯛ ꯑꯗꯨꯗꯁꯨ ꯑꯁꯤꯕ ꯃꯤꯒꯤ ꯃꯀꯣꯛ ꯃꯔꯨ ꯑꯗꯨꯒꯨꯝꯅ ꯂꯩꯇꯦꯡꯒꯨꯝꯅ ꯌꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯁꯨ ꯏꯅ ꯃꯐꯝ ꯈꯨꯗꯤꯡ ꯇꯩꯔꯤ꯫ ꯊꯝꯕꯥꯜ ꯇꯞꯅ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯊꯝꯕꯥꯜꯅ ꯃꯥꯕꯨ ꯌꯦꯡꯂꯤꯕ ꯑꯗꯨ ꯈꯪꯗꯕ ꯃꯔꯝꯅ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨ ꯃꯈꯨꯠꯇ ꯅꯨꯡꯒꯨꯝꯅ ꯇꯧꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯅꯣꯛꯅ ꯅꯣꯛꯅꯁꯨ ꯌꯥꯝꯅ ꯍꯧꯅ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤꯗꯣ꯫ ꯀꯨꯏꯔꯔꯣꯏ ꯀꯣꯅꯨꯡ ꯑꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯕ꯫ ꯊꯝꯕꯥꯜ ꯑꯁꯨꯝꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯄꯥꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯗ ꯆꯤꯊꯗꯅ ꯇꯝꯒꯦ ꯈꯟꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯄꯥꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯥꯕꯥ, ꯏꯃꯥꯇꯣꯟꯗꯣ꯫ ꯃꯄꯥꯅꯤꯡꯊꯧ ꯑꯗꯨ ꯊꯝꯕꯥꯜꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯊꯝꯕꯥꯜ ꯇꯞꯅ ꯄꯥꯈꯠꯄ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯥꯅꯤꯡꯊꯧꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯇꯧꯍꯧꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯅꯤꯡꯊꯧ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯃꯇꯧ ꯎꯠꯂꯛꯇꯦ, ꯍꯦꯟꯅ ꯑꯗꯨꯝ ꯊꯝꯕꯥꯜꯕꯨ ꯆꯩꯔꯛꯏ꯫ ꯃꯄꯥꯅꯤꯡꯊꯧ ꯑꯗꯨ ꯊꯝꯕꯥꯜꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ, ꯏꯄꯥ ꯈꯪꯏ, ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯇꯣꯟꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯕ꯫ ꯑꯗꯨꯒꯨꯝꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯏꯄꯥꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯅꯃꯥꯗꯣ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ, ꯏꯄꯥꯅ ꯈꯪꯅ ꯃꯥꯕꯨ ꯂꯧꯔꯛꯂꯤꯕꯅꯤ꯫ ꯃꯄꯥꯅꯤꯡꯊꯧꯗꯨ ꯊꯝꯕꯥꯜꯗ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯇꯣꯝꯇ ꯃꯄꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯦꯞꯂꯒ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯝꯕꯥꯜꯒꯤ ꯅꯥꯀꯣꯡꯗ ꯃꯥꯒꯤ ꯃꯄꯥꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗꯨ ꯍꯦꯛ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯊꯝꯕꯥꯜꯕꯨ ꯎꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜ, ꯅꯄꯥ ꯎꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯀꯣꯟꯅ ꯎꯅꯔꯣ, ꯅꯄꯥꯗꯣ ꯄꯣꯊꯥꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯀꯅꯥ ꯑꯃꯠꯇ ꯆꯪꯍꯜꯂꯛꯀꯅꯣꯅ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ ꯑꯗꯨꯒ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ꯫ ꯏꯃꯥꯇꯣꯟꯒꯤ ꯋꯥꯁꯤꯗ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯡꯅꯔꯤꯕ? ꯄꯥꯕꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯁꯣꯏꯗꯅ ꯏꯃꯥꯇꯣꯟ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯑꯇꯣꯝꯕꯤꯗ ꯆꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯄꯥꯕ ꯀꯗꯥꯏꯗ ꯂꯩ? ꯅꯪꯅ ꯑꯩꯒꯤ ꯄꯥꯕꯗ ꯀꯩꯗꯧꯈ꯭ꯔꯦ? ꯑꯩ ꯅꯪꯒꯤ ꯅꯇꯥꯠ ꯄꯨꯝꯕ ꯈꯪꯏ꯫ ꯑꯩꯒꯤ ꯄꯥꯕꯗꯤ? ꯄꯥꯕ ꯃꯁꯥ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ꯫ ꯅꯪꯅ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯝꯒꯅꯤ꯫ ꯍꯥꯏꯌꯣ, ꯄꯥꯕꯗꯤ? ꯊꯝꯕꯥꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯅꯣꯛꯅ ꯅꯣꯛꯅ ꯊꯝꯕꯥꯜꯗ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯂꯣꯏꯅ ꯈꯪꯂꯕꯗꯤ ꯅꯪ ꯅꯁꯥꯅ ꯅꯪꯒꯤ ꯅꯄꯥꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯤꯖꯔꯨꯆꯣ, ꯅꯅꯤꯡꯇꯝꯅ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯅꯥꯏ ꯈꯔ ꯀꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯪꯂꯛꯂꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯂꯣꯏꯅ ꯉꯥꯎꯍꯜꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯨꯄꯤ ꯑꯁꯦ ꯐꯥꯖꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯕꯨ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯐꯥꯖꯤꯟꯗꯨꯅ ꯀꯣꯅꯨꯡꯒꯤ ꯌꯥꯝꯅ ꯃꯝꯕ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯦ꯫ ꯑꯗꯨꯒ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯑꯩ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯀꯅꯤ? ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯑꯗꯨꯒ ꯐꯥꯕꯅ ꯀꯗꯥꯏꯗ? ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯝꯕꯥꯜ ꯃꯃꯥꯅ ꯄꯤꯔꯝꯕ ꯁꯝꯐꯥ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝꯗ ꯐꯥꯔꯤꯕ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯍꯥꯡꯇꯣꯔꯛꯄꯗ ꯁꯝꯐꯥ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯉꯝꯂꯦ꯫ ꯊꯝꯕꯥꯜ ꯀꯥ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯂꯒ ꯊꯣꯔꯛꯏ꯫ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟ ꯍꯦꯛ yꯧꯔꯛꯄꯗꯗꯤ ꯃꯅꯥꯏ ꯈꯔꯅ ꯎꯈꯤꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯕ ꯊꯝꯕꯥꯜꯒꯤ ꯃꯄꯥꯅꯤꯡꯊꯧꯒ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯁꯨ ꯂꯣꯏꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯉꯥꯎꯍꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯊꯝꯕꯥꯜꯕꯨ ꯍꯥꯠꯅꯅꯕ ꯃꯑꯣꯡꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯆꯦꯠꯅ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯃꯍꯥꯛ ꯃꯇꯣꯝꯇ ꯑꯃꯗꯤ ꯃꯄꯥꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯒ ꯇꯧꯔꯒ ꯌꯥꯝꯅ
ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅ ꯊꯝꯕꯥꯜꯕꯨ ꯃꯈꯣꯏꯅ ꯂꯥꯛꯆꯔꯛꯄ ꯍꯦꯜꯂꯛꯂꯦ꯫ ꯊꯝꯕꯥꯜꯁꯨ ꯃꯈꯣꯏꯅ ꯃꯤꯁꯤꯡ ꯍꯦꯜꯂꯛꯄ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯁꯨꯝ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯤꯗ ꯇꯥꯔꯛꯂꯤꯕ ꯎꯔꯤ ꯑꯁꯤ ꯄꯥꯏꯔꯒ ꯎꯖꯥꯎ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯀꯥꯈꯠꯂꯒꯦ꯫ ꯑꯗꯨꯒ ꯑꯩ ꯄꯥꯕꯕꯨ ꯊꯤꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯥꯡꯗ ꯇꯥꯔꯛꯂꯤꯕ ꯎꯔꯤꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯌꯥꯝꯅ ꯊꯨꯅ ꯎꯖꯥꯎ ꯑꯃꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯁꯨꯛꯄ ꯃꯐꯝ ꯑꯃ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯊꯝꯕꯥꯜ ꯃꯁꯥꯗꯨ ꯋꯥꯕꯅ ꯍꯦꯟꯃꯟꯕꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯄꯣꯊꯥꯔꯝꯕꯗꯒꯤ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯕꯤ ꯁꯥꯕꯤꯈꯤꯕ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯁꯤꯡꯗꯨꯅ ꯈꯠꯂꯒ ꯊꯝꯕꯥꯜꯕꯨ ꯀꯧꯁꯤꯟꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏ꯫ ꯊꯝꯕꯥꯜ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯅꯣꯡ ꯉꯥꯟꯗꯨꯅ ꯀꯣꯔꯧꯃꯥꯒꯤ ꯃꯉꯥꯜꯅ ꯃꯁꯥ ꯄꯨꯝꯕꯗ ꯌꯩꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯑꯀꯣꯏꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ, ꯑꯩ ꯂꯩꯀꯣꯜꯗ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯥꯗ ꯄꯥꯕ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯑꯩ ꯊꯥꯖꯩ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯂꯩꯀꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯆꯥꯎꯔꯕ, ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯂꯕ ꯀꯩ ꯑꯃ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯈꯨꯗꯛꯇ ꯇꯧꯔꯛꯂꯤꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯇꯨꯡꯗ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯕꯨ ꯁꯠꯂꯒ ꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯂꯦꯞꯂꯤꯕ ꯀꯩꯖꯥꯎ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯌꯣꯠꯂꯤ ꯑꯃ ꯁꯤꯔꯤꯕꯗꯨ ꯎꯔꯦ꯫ ꯑꯗꯨꯒ ꯀꯩꯖꯥꯎ ꯑꯗꯨꯅ ꯁꯤꯔꯤꯕ ꯌꯣꯠꯂꯤ ꯑꯗꯨꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯅꯥꯕ ꯄꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯩꯖꯥꯎ ꯑꯁꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯌꯣꯠꯂꯤ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯌꯣꯠꯂꯤ ꯑꯗꯨꯗ ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯊꯝꯕꯥꯜꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯒ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕ ꯀꯩꯖꯥꯎ ꯑꯗꯨ ꯊꯝꯕꯥꯜꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯅ ꯑꯣꯜꯂꯛꯂꯦ꯫ ꯊꯝꯕꯥꯜ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯐꯪꯖꯔꯦ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯊꯝꯕꯥꯜꯗ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯂꯛꯂꯒ ꯑꯁꯨꯝꯅ ꯊꯝꯕꯥꯜꯕꯨ ꯀꯧꯔꯛꯏ, ꯊꯝꯕꯥꯜ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥ ꯏꯆꯥꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯄꯥꯕꯨ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯥꯅ ꯅꯣꯡꯃ ꯏꯄꯥꯗ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯗ ꯏꯄꯥꯅ ꯊꯥꯖꯔꯝꯂꯕꯗꯤ ꯉꯁꯤ ꯏꯄꯥꯒꯤ ꯐꯤꯕꯝ ꯑꯁꯦ ꯌꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯊꯝꯕꯥꯜ ꯃꯄꯥꯒꯤ ꯃꯇꯧꯗ ꯑꯁꯨꯝ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, ꯄꯥꯕ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ, ꯇꯣꯛꯑꯣ꯫ ꯑꯗꯣ ꯄꯥꯕꯒꯤ ꯐꯤꯕꯝꯁꯦ ꯀꯔꯝꯅ ꯑꯣꯏꯈ꯭ꯔꯤꯕꯅꯣ? ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯁꯦ ꯏꯄꯥꯅ ꯇꯨꯝꯕ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯅꯃꯥꯇꯣꯟꯗꯣ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯏꯄꯥꯗ ꯂꯤꯛ ꯑꯃ ꯄꯤꯔꯛꯏ꯫ ꯏꯄꯥꯁꯨ ꯂꯤꯛ ꯑꯗꯨ ꯂꯧꯔꯒ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯗꯨꯝ ꯁꯤꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯅ ꯂꯤꯛ ꯑꯗꯨꯕꯨ ꯍꯦꯛ ꯁꯤꯔꯨꯕꯗꯒꯤ ꯂꯤꯛ ꯑꯗꯨꯅ ꯏꯄꯥꯒꯤ ꯉꯛꯁꯝꯗ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯇꯧꯔꯒ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯑꯗꯨꯝ ꯀꯩꯖꯥꯎ ꯑꯣꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯂꯩꯀꯣꯜ ꯑꯁꯤ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯣ ꯅꯃꯥꯇꯣꯟꯗꯨꯗꯤ ꯑꯩꯒꯤ ꯃꯇꯧꯗꯣ ꯎꯔꯒ ꯌꯥꯝꯅ ꯎꯁꯤꯠꯇꯕ, ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯍꯧꯋꯤ꯫ ꯊꯝꯕꯥꯜ ꯃꯄꯥꯒꯤ ꯋꯥꯍꯩꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯇꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯄꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯊꯝꯕꯥꯜꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯊꯝꯕꯥꯜ ꯇꯝꯅ ꯆꯥꯎꯔꯕ ꯃꯩꯉꯥꯜ ꯃꯇꯨꯝ ꯇꯥꯕ ꯄꯣꯠꯁꯛ ꯑꯃ ꯂꯪꯁꯤꯜꯂꯛꯈꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯛꯈꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯆꯥꯎꯔꯕ ꯃꯩꯉꯥꯜ ꯃꯇꯨꯝ ꯇꯥꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯁꯣꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯏꯅꯁꯨ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯦꯟꯊꯔꯛꯂꯤ꯫ ꯊꯝꯕꯥꯜ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯀꯧꯔꯤ, ꯄꯥꯕ, ꯄꯥꯕ꯫ ꯊꯝꯕꯥꯜ ꯑꯁꯨꯝꯅ ꯃꯄꯥꯕꯨ ꯉꯥꯏꯍꯥꯛ ꯀꯧꯔꯝꯂꯒ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯐꯖꯅ ꯃꯐꯝ ꯑꯃꯗ ꯍꯤꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯃꯥꯇꯣꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯥꯎꯔꯕ ꯃꯩꯉꯥꯜ ꯃꯇꯨꯝ ꯇꯥꯕ ꯄꯣꯠꯁꯛ ꯑꯗꯨ
ꯑꯃꯨꯛ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯄꯣꯠꯁꯛ ꯑꯗꯨꯗ ꯁꯣꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯃꯄꯥ ꯅꯤꯡꯊꯧꯒꯨꯝꯅ ꯊꯤꯅ ꯁꯣꯛꯂꯦ꯫ ꯊꯝꯕꯥꯜꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯛꯂꯒ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯌꯥꯗ ꯅꯨꯡꯁꯤꯅꯔꯤꯕ ꯃꯄꯥ ꯃꯆꯥꯅꯣꯅꯦ! ꯑꯩꯅ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯀꯩꯗꯧꯔꯨꯅꯤ, ꯁꯤꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯅꯈꯣꯏ ꯑꯅꯤꯅ"꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ? ꯅꯪꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯒꯤꯅ ꯃꯃꯥ, ꯃꯥꯅ ꯀꯃꯥꯏꯅ? ꯃꯇꯝ ꯑꯃꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯁꯛ, ꯃꯍꯩ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯁꯛ ꯈꯪꯅꯔꯛꯄ, ꯄꯥꯝꯅꯔꯛꯄ, ꯁꯣꯟꯅꯔꯛꯄ ꯍꯦꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯤꯌꯥꯝꯅ ꯎꯕꯗ ꯍꯩꯅꯗꯕ, ꯑꯩꯒꯤ ꯁꯛꯁꯦ ꯎꯔꯒ ꯃꯣꯏꯁꯤꯡ ꯑꯗꯨꯅ ꯍꯩꯅꯗꯕ, ꯑꯀꯤꯕ, ꯇꯨꯖꯨꯡꯕ ꯄꯣꯛꯇꯨꯅ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯝ ꯆꯛꯂꯛꯄ ꯃꯩꯔꯤ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯃꯩꯖꯥꯎ ꯑꯣꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯥꯡꯍꯟꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯕꯨ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯊꯝꯕꯥꯜ, ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯂꯧꯕ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯞꯅ ꯇꯧꯔꯒ ꯍꯥꯠꯄ ꯑꯁꯤꯅꯤ"꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯂꯪꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯇꯟꯖꯥ ꯑꯁꯤꯗ ꯊꯝꯕꯥꯜꯒꯤ ꯃꯃꯥꯇꯣꯟꯅ ꯂꯪꯁꯤꯜꯂꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯁꯛꯎꯗꯕ ꯃꯩꯉꯥꯜ ꯑꯃꯅ ꯉꯥꯛꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯃꯈꯣꯏ ꯄꯨꯝꯕ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩꯅꯩ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯝꯕꯥꯜꯒꯤ ꯃꯃꯥꯒꯤꯅꯤ꯫ ꯊꯝꯕꯥꯜ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝ ꯇꯥꯔꯛꯂꯝꯃꯤ, "ꯊꯝꯕꯥꯜ, ꯏꯃꯥ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩ꯫ ꯏꯃꯥꯅ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯇꯧꯍꯜꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯥꯛꯂꯤ, ꯋꯥꯔꯨꯔꯅꯨ"꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕꯗ ꯊꯝꯕꯥꯜ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗꯒꯤ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, "ꯏꯃꯥ"꯫ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥꯇꯣꯟ ꯑꯗꯨꯒꯤ ꯍꯩꯔꯕ ꯃꯍꯩ ꯄꯨꯝꯕ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥꯁꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯨꯗꯕ ꯑꯃꯒꯨꯝꯅ ꯐꯒꯠꯍꯜꯂꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯥꯗꯨ ꯐꯒꯠꯂꯛꯄꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯃꯅꯥꯏ ꯈꯔ ꯀꯧꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯍꯟꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯄꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯌꯥꯊꯪ ꯄꯤꯔꯒ, ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯊꯝꯕꯥꯜ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯒ ꯇꯧꯔꯒ ꯀꯣꯅꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫